50% ꯑꯣꯏꯔꯕꯅꯤꯅ ꯑꯅꯤꯃꯛ ꯄꯨꯟꯅ ꯄꯨꯟꯖꯜꯂꯒ ꯊꯛꯄ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥ ꯂꯣꯟꯒꯦ ꯑꯗꯨꯒ ꯃꯤꯀꯣ ꯃꯤꯛꯁ ꯇꯧꯗꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯉꯥꯡꯒ ꯃꯤꯀꯣꯒ ꯃꯤꯛꯁ ꯇꯧꯕ ꯇꯥꯔꯦ 50% ꯑꯣꯏꯔꯕꯅꯤꯅ ꯂꯣꯛꯁꯨ ꯈꯔ ꯊꯨꯝꯃꯤ ꯑꯗꯨꯒꯤ ꯑꯩꯒꯤ ꯅꯥꯇꯣꯟꯁꯦ ꯈꯔ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯆꯉꯥꯡꯒ ꯃꯤꯀꯣꯒ ꯃꯤꯛꯁ ꯇꯧꯕꯁꯤꯗꯤ ꯍꯥꯎꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯟꯆ ꯆꯥꯕ ꯃꯇꯝ ꯌꯧꯔꯦ ꯑꯗꯣ ꯑꯩ ꯆꯥꯛꯁꯦ ꯊꯤꯔꯒ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯆꯥꯛꯁꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯆꯥꯎꯔꯥ ꯆꯥꯒꯅꯨꯔꯥ ꯍꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯏꯟꯁꯇꯥ ꯁ꯭ꯇꯣꯔꯤ ꯍꯥꯞꯀꯦ minit 10 ngayba ngamdre aina khanbado chumme mayam camera mangda chao haibana 100% lahe aduna ai je sengmudi mayam mangda smaina chaba utpaje ai kya ngamjade ba confidence ka yausade ba ko mya adu ngasidi mayam gi numit ne mayam na haibado ingadobani na चाजरगे तो किचन दा खुद हामुखिके मैम इंजांग से पान गा हवाई जार गा थोंबा दुगा ऑमलेट का थांजिंग सिंजू हजिक तुम्निंगेबको अदुगा चाकु चारबगी तुम्निंगे दो आई मयामदा आई हजिक ngатang tumura natraga सिनेमागुंबा म येंग लेउराना अमुका पोलिंग अमा तौजागे अदो मयामना तुमोना हाइबिरादि फनी watch a movie na hele aduna myam na haibe in batabani aduna ai music cinema me yengake tumde am tumning bane ko aido hujik thaba ma sathokada bane ado khangau budi ama khatang ne duga fruit ani ne ba ani se manung da karam ba liluge do ai mayam na polling tor ga hanjage sigi dress ani sigi manung da karam ba set luge haina ai hujik polling tor ga hangjage सेंबदी ऐसे मैम अनी सुबह फ्री तो अना लिचनिंग बने दो मैम ना हान बगी फ्री से खंबीरा बनीना अदो लिचरगे मैम ngasi je ai je aina khanbado amta thokta wane ngasi je taw ya ya de se मैम हुजिक ड्रेस ते खंगे अदो ai je हुजिक मेकअप से लाइट मेकअप तौरा नत्रगा खरा यामना हेवी मेकअप तौरा हाबदो ai हुजिक फॉलोइंग तौरगम ता हंगसिगे
ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯁ꯭ꯀ꯭ꯋꯥꯇꯤꯡ ꯇꯧꯒꯜꯂꯦꯕꯀꯣ ꯁ꯭ꯀ꯭ꯋꯥꯇꯤꯡ ꯇꯧꯔꯗꯤ ꯈꯔ ꯅꯣꯏꯈꯠꯂꯦꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁ꯭ꯀ꯭ꯋꯥꯇꯤꯡꯁꯦ 30 times ꯇꯧꯋꯦꯕꯀꯣ ꯑꯗꯣ 30 times squatting tꯧꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤꯗꯃꯛ ꯏꯁꯩ ꯑꯃ ꯁꯛꯎꯔꯥꯅ ꯑꯩ ꯍꯧꯖꯤꯛ ꯄꯣꯂꯤꯡ ꯑꯃ ꯇꯧꯖꯒꯦ ꯃꯌꯥꯝ thank you very much squatting ꯈꯟꯕꯤꯔꯛꯄꯒꯤ ꯑꯩꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯇꯧꯍꯧꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯍꯧꯖꯤꯛ ꯑꯩ squatting ꯇꯧꯕ ꯇꯥꯔꯦ 30 times ꯃꯌꯥꯝ ꯀꯥꯎꯟ ꯇꯧꯕꯤꯌꯨꯀꯣ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯤꯅꯔꯁꯦ ꯏꯔꯣꯜꯂꯨꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯡꯁꯣꯏ ꯊꯣꯡꯉꯨꯔꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯣꯂꯤꯡ ꯇꯧꯖꯈꯤꯒꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯡꯅꯕ ꯃꯌꯥꯝ ꯑꯩꯁꯨ ꯏꯔꯣꯟꯕ ꯈꯟꯕꯤꯔꯛꯑꯗꯤ ꯐꯅꯤꯗ ꯈꯜꯂꯒ ꯏꯔꯣꯟꯕ ꯈꯟꯕꯤꯔꯛꯑꯦ ꯑꯗꯨꯁꯨ 100% ꯑꯗꯨꯅ ꯍꯧꯖꯤꯛ ꯗꯤꯅꯔꯗ ꯏꯔꯣꯜꯂꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯃꯤꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔꯗꯤ ꯁꯥꯡꯉꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯃꯤꯁꯤꯡꯅ सब्सक्राइब तौरमो अनौब वीडियो हापक खुदी नोटिफिकेशन लाखना बेल आइकन नंबीरमो मथंगी वीडियो उनरसे मैम बाय बाय